kuki sizinaduna Naga Singhi mathakta proxy war chathare haina National Socialist Council of Nagaland ge General Secretary Thoingaleng Muivah na Government of India da Maral Shirakli. The Week magazine na loba akhanaba interview amada wafam masi phongdokladuna mahangna makata na hai kuki sing asi kanano haiba nagana chapchana khangi kuki sing asi British na nagaga khatna hannaba sizinaramba kanglop amani haujikna amo British ki matau tamduna Government of India na kuki sing sizinaraga nagagi mathakta proxy war chatha halakli naga khakta natana awang nongpok region da leiba phurup kayagi mathakta so kuki sing na landari kumjali singani kunhumdoi gi me ahumdagi kuki sing na maitai da landari haujikna amok Indian Armed Force ki matenga loinana naga singda amok onsil lakli kuki sing asi nagana lamgi tax thihalaga changjapam pikhibani amadi chahi kaya punna leminarakhibani adobu Myanmar dagi chin kuki illegal immigrant kaya narol da changsinba haurakpadagi issue asigi maru hulakhibani ngasi di Government of India ge matenga loinana kuki sing na homeland tan ba haurakle thawong asi colonialism gi Tawongni narol da changsil lakhiba illegal immigrant sing asi masa masagi maramda halhan khidriba phawba irang asi kaidawnungda loishinba ngamloi hainasu mahangna makhata na phungdokhi